Haukiba kumjala singni taramapanda MSPDCL amasung MSPCL gi hangduna leiba post chamapan gi subna tarit longnanaba advertisement thoktuna lisingni kungi January thada aiba sanging laukhrabasu loikhrabasu madugi fall haidoktana lakhibadu atuma matamda haidokpiyu irang manungda personal rule laikibana fall haidokani tawramba adu lisingni kunmanga gi September tang anida cancel tawkibani adum oinamak sayase gi chaliba June thagi tang putra phawagi manungda cancel order adu handoktuna aiba sangingi fall laukthokpiyu sabsaba Paokhum ama Piraktrabadi Akanba Khongjang kaya Changsillagani hairi hiramasigi matang ngasi Manipur Press Club ki Thangjing Hall da pangthokpa paugi mifam amada all Manipur MSPDCL amasung MSPCL exam completed candidates listening taramapan JSC gi member Dabu Salam na hai kumjala singani kundagi thabak asi haidok pinaba Chief Minister Marinaba Minister amadi authority singda taknaduna lakibani matam aduda thengkhang kayada haidokani haibagi thajaba piraga laki adubu lisingni kunmangagi PR matamda cancel tawkiba asigi maram hangbadasu Paokhum pidana laki maram aduna S bar oiraba amadi lisingni taramapandagi ngasi phawba awaba kaya khangduna lakliba candidate singi khanbiraga cancel order handoktuna fall lauktokpi hainasu taksinki Haukiba 2019 da Manipur Sarkar na Power Department habati MSPCL amadi MSPDCL gi makhada ahangba post chamapan ga taret lauki asukui base exam sigi result se haidok pidan lakpani harap exam se haidok piu na akoi Chief Minister concern Power Minister adagi lairiba MLA concern department sing da koi memorandum PBA pigre hena nuaijadab di kai no harakanda pikriba thajaba singjing asi pawda thabak da onthorokte adubo hena laibak thibidi on kai no harakanda 2025 ki September gi tang ani president rule lai ngai charak sida haitare thabak asi maram icha cha da nong kakpire